Chahi ani gi matung da de Manipur mai da mipal tang la roi TS Bisoje. Chahi ani gi matung da di Manipur mai da mipal tang da ba state ama oiragani haina Power Minister TS Bisoje na house da thaja ba pi khreng. Ngasi fam ki ba Manipur Legislative Assembly mi pham ge wahang pahong gi matam da Congress ki MLA ke Ranjit ki mahut silaga Wangkhem Kendra ki MLA ke Mega Chandrana mai leiba da state ki sel putha ba leibra haina hanglak pa wahang gi paukhum da mathaki wafam asi Power Minister na phongdo ki banai. Minister Bisoji na hai megawatt chahum puthokpa mini hydroelectric project paikhan ba thabak loisilakle center na masigi damak achangba senfam gi chada marfudra puthokadaba nei maramaduna project ase paikhat pa hobaga amade World Bank gi senfam phanglaga de state asisu masagi mai puthokpa ngamlaga nei minister na makata na hai lainga kasina paikhaliba Imphal Mayol gi ring road ke green light sembal loibana laiba kasigi tongan ba mafam dage mai loba yarabana Load shedding ki awaba lairoi Stern grid ke mai loba yabagi mathakta ring road grid line asida state ama hekta dage 400 kV line 132 kV line amade 33 kV line da mai purakpa yare hai khe chingi district sing da housing oiriba mai gi phibam gi matang da hanglakpa wahang gi paukhmoina minister TS Bisoji na hai chingi district sing da nauna imung lag ani ga lising kunlom da nauna prepaid meter pan ba hore Chingi wain hauzik paubada punba consumer lak mangaga lising kun lairiba sige manungda lak mariga lising hompuga maride prepaid consumer oire nongju tha matamda nongmada mai megawatt chama hena puthoklabasu lin season matamda megawatt humbudra marifu khak puthokbana mai konadabagi open market age mai unit amada lupa 10 dagi hauraga lupa 10 ga humdoi phawbugi manungda laibana lainga kasina awaba mayong na re mai gi revenue karakpagi chang nongmanong magi wangkhalatuna lupa crore chama kuntra Chamagani furom gi senpham yausilaklabana laingak na thengnari ba awa basi kokpa ngamlagani haina house da thamkhe Messi na FIFA the best player award lowkre Argentina ge World Cup winning captain Lionel Messi na FIFA the best player award 2022 gi mana lowkhibaga loina na haukiba chahi taraga mari asida FIFA na piba mana tareklak phangba ngamkhre Messi na FIFA gi best men's player gi mana asibo lowba sibo handaki asina anirak subanai mahakna kumja lisingani taraga mapanda Spanish club Barcelona da sanaring manungda award asi ahan boy na lawkhibanai mamang sahida Qatar da pangthokiba FIFA World Cup ta mai paktuna Argentina bo ahumlak suboy na World Cup ki title lahon khibanai Argentina gi legend ase mahake PSG ge teammate Kylian Mbappe made Real Madrid ke captain Karim Benzema ga loinana lemjaningai weraba award asigi damak nominate tawkhibanai Messi na kumjali singani kun mathoi ge August 9 dage Lisingani kun ganithogi December 19 phawbada pikhiba singthaningai oiraba performance sing adu yengduna FIFA Men Best Player Award ki mana asigi damak khankibanai Paris ta laiba Celel Payel da pangthogiba award yanthokpagi chinglemlaba thauram aduda malem gi maming leraba footballer kayana saruk yakhe amarom da FIFA na piba Best Man Goalkeeper 2022 gi award Argentina ge Emiliano Martinez na phangbang amkhre amadi Spanish midfielder Alexia Putellas na anirak suba oina Best FIFA Women Player Award 2022 gi mana lawkhe Aroi bada tabiri bapum namak po thagat chare